मतंगी मणिपुरी वारी की यूट्यूब चैनल असुबु ताबीरिबा ख्वाई पुमनमकपु तरामना उक्चरी ngasi amuk taminarasi iraldugi chaitheng ahum suba tangka mani wakhal charangnei Sunita bu magi nupina haibada ikaiba phorai wakhal da luplingai mobile lai lawthok tuna yenglubada Sunita gi orami mani phone du da munna yenglaga lei phone do fana kuina khinglamlaga tatkre mani makhutna phone do paiduna lei amuka suking lai handakti paikhatle manina yam sauna harai kai leire mafam do leiba nungai bra hange tobune nungai rasu nungai trasu leidoise aini masida nangna kari wafam thoke samna sum hangbane yamna kaiba dongna sauri dubu kari kino yamna kai aduna ne nang phone torokano angang sindu senaraga ningthina leyo wahai khara se hairaga phone du kai ngasi di mani hanaga manade khanglabusu Sunita hallaga phone tawbudi ngamde mani ga thabak punna tawminaribi mayamdugi marakta thaja kobi amaga makhoi ani yamna pulli akhang khangda tanai thaja masak matau phajai yengbada adum nungai mayum paluraga magi nupaduna nupi atopama pusilakpadagi mayum dudagi tholaktuna mapamda leibani mani suwari pumba khangi uri di manak nakpa upal di yetli hainabugum mani nupi angang leire khanglapau thajana nungsiba phaurakki mani su thajabu nungsirakki phungdoknadana nungsigi itil phaunabaduna hena awaba ma oiki madumakna manina Sunita bu ningsinglude Sunita manida saungna pendaba wakatpa ngamde maral ama laikhrabanina mana ngangluba hairubu kudumaksu aranba tabagum tawi macha chauba ngairage khanduna nongaitaba pumbana thainaba hotnajai adubu miyoiba kaubanina ngamlaktaba matamda pena kapjai thajaga maniga sum nungsinarakpana phungdoknadana nungsinakre yumbanbagi mari lainakre mani jiribamda hek chatkibadagi ngasi phawba Sunita gi manakta laktri sel de leptana adum tharakhi karigumba matamda nungsibagi mari se sel na leiba yarakte charasu chadrasu leijariba kharaduna penthoklaga nungsinana leiba pamlai pikliba macha singna baba lakhiroidra hanglakpada Sunita gi awaba hakatpo oina thokre sahi ama pharaklafau mani yumda nongmata lakhide marak marakta phone toroktuna macha sing kamaina tori hanglai adubu Sunita ga wari saningbagi mami di tade hangpham thokpa khara hanglaga adum thangki nongmadi Sunita manina mafamduda kamdawna leiri haiba khangningba phawraktuna manengi manakta changlaktuna haijai ima mana yumsida sunglak laktribasibu magi thabaktubu kayam chinbajano hanaga yam manadri kaisu khalunuda yadadana tawbo oramgani Imphal da muk taanaba hotnaba haiduni nang babanasu mana aada leibase lehanindrabani sida leiringaidadi asu hakna chinkhidabani hangat handa chatpado wani khandana laktaba oramgani kaisu khalunuse handak tha khara sida Imphal da laknaba tawraga lore Sunita kari de hairuni manengi waduda matamna porakpa ama ngaiba nattana numidang pung 10 helaba matung Sunita na manida phone tawi phone do phana kuina kinglaba matungda nupi amana paikhalai Sunita ngakna sombu kana ai manigi nupi ne ma sakjari sombu kana no Sunita khanghaudana mapi tarakhi nongaitaba pumba phatharaga pakhom pirakhi ai Sunita Oh, ise oire ai thaja warobinu ko khangludre number si suche gi mingda save toramdaba kari haina tawge yai phaba haina torami oh isa nupa gi mingne nabani di kyang kuiraba tha manga muk phare aidi yumda chatluse haijabani tamona yadabaduda
ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯤꯃꯇꯪ ꯇꯝꯕꯤꯌꯨ꯫ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯅ ꯏꯀꯪ ꯊꯥꯗ ꯅꯣꯡꯂꯤꯛ ꯃꯥꯠꯇꯕꯨ ꯉꯥꯏꯔꯨꯕꯗꯤ ꯃꯩꯁꯥ ꯍꯦꯟꯅ ꯅꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯩꯗꯧꯐꯝ ꯂꯩꯇ꯭ꯔꯕ ꯃꯐꯝꯁꯦ ꯍꯌꯦꯡꯃꯛ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯅ꯫ ꯁꯨꯅꯤꯇꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯊꯥꯖꯅ ꯁꯨꯅꯤꯇꯥꯕꯨ ꯎꯁꯤꯠꯇꯦ, ꯃꯔꯝꯗꯤ ꯃꯅꯤꯅ ꯊꯥꯖꯗ ꯁꯨꯅꯤꯇꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯁꯨꯅꯤꯇꯥꯗꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯊꯥꯖꯅ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯁꯨꯅꯤꯇꯥ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯔꯝꯂꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯈꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯅꯤꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯂꯥꯛꯂꯔꯣꯏ, ꯆꯠꯈ꯭ꯔꯁꯅꯨ, ꯃꯥꯁꯨ ꯁꯨꯅꯤꯇꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯅꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯈꯪꯗꯕꯅꯤꯅ꯫ ꯃꯅꯤꯕꯨ ꯍꯦꯟꯅꯁꯨ ꯂꯥꯟꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯅꯤꯇꯥꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯅꯕ ꯍꯥꯏꯖꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯃꯅꯤꯒ ꯃꯥꯒ ꯈꯥꯏꯅꯅꯕ ꯍꯥꯏꯈꯤ꯫ ꯁꯨꯅꯤꯇꯥꯅ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯅꯤꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯨꯅꯤꯇꯥꯅ ꯌꯣꯛꯀꯦ ꯍꯥꯏꯕꯗ ꯌꯥꯅꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯣꯛꯄꯗ ꯃꯅꯤꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯆꯪꯉꯂꯣꯏ ꯍꯥꯏꯕꯁꯦ ꯁꯨꯅꯤꯇꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯅꯤꯗꯤ ꯁꯨꯅꯤꯇꯥꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯂꯛꯇꯕ ꯀꯨꯏꯔꯕꯒꯨꯝ ꯊꯥꯖ ꯂꯧꯔꯨꯔꯕ ꯃꯇꯨꯡ ꯁꯨꯅꯤꯇꯥꯕꯨ ꯅꯣꯡꯃꯐꯥꯎ ꯅꯤꯡꯁꯤꯡꯂꯨꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯌꯥꯏꯐꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯁꯨꯅꯤꯇꯥꯗꯤ ꯃꯤꯃꯥꯡꯗ ꯍꯜꯂꯛꯄꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯁꯨ ꯄꯦꯟꯁꯤꯟ ꯈꯔꯗꯨꯅ ꯍꯤꯡꯕ ꯐꯥꯎ ꯋꯥꯔꯕ ꯏꯃꯨꯡꯗꯨꯗ ꯃꯆꯥ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯁꯨꯅꯤꯇꯥ ꯃꯆꯥ ꯑꯅꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯅꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯔꯦ꯫ ꯋꯥꯅ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯥꯏꯐꯕ ꯁ꯭ꯀꯨꯜ ꯊꯥꯏ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯤ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏꯕꯅꯤꯅ ꯀꯔꯝꯕ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯇꯣꯏꯅ ꯒꯨꯂꯤ ꯂꯧꯔꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯏꯃꯨꯡꯗꯨꯅꯁꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤ ꯃꯤꯡꯗ ꯃꯈꯣꯏꯒꯤ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯒꯨꯂꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯌꯥꯎꯍꯜꯂꯦ꯫ ꯑꯋꯥꯕꯗꯤ ꯀꯣꯛꯂꯦ, ꯄꯥꯈꯠꯄꯗꯤ ꯍꯦꯟꯒꯠꯂꯛꯂꯤ, ꯄꯨꯂꯤꯁꯅ ꯐꯥꯒꯗ꯭ꯔꯥ ꯈꯟꯕꯗ꯫ ꯃꯈꯨꯠꯇ ꯁꯦල් ꯌꯥꯝꯅ ꯊꯣꯛꯂꯦ, ꯑꯀꯤꯕ ꯐꯥꯎꯔꯛꯇ꯭ꯔꯦ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ ꯉꯝꯂꯦ, ꯃꯤꯔꯛ ꯌꯥꯝꯅ ꯇꯤꯜꯂꯛꯄꯒꯤ ꯃꯃꯥꯏꯁꯨ ꯀꯜꯂꯦ, ꯃꯤ ꯀꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯗꯤ ꯈꯟꯕꯗ ꯃꯁꯥ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯃꯥꯁꯨ ꯆꯥꯔꯦ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯦ꯫ ꯃꯥꯒ ꯇꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯃꯥꯅ ꯃꯥꯔꯛ ꯌꯥꯝ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯏ꯫ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯂꯛꯄꯗ ꯑꯍꯜꯒꯨꯝꯅ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯁꯥꯟꯅꯗꯦ, ꯏꯪ ꯇꯞꯄꯤ꯫ ꯃꯥꯒ ꯇꯣꯏꯅ ꯄꯨꯟꯕꯤ ꯃꯃꯥꯟꯅꯕꯤꯗꯤ ꯕꯤꯅꯥꯅꯤ꯫ ꯌꯥꯏꯐꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯃꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯅꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯈꯪꯂꯕꯁꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗꯨꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯨꯅꯤꯇꯥꯅ ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯇꯥꯕꯤꯗꯦ꯫ ꯄꯥꯝꯗ ꯃꯆꯥꯅꯨꯄꯤ ꯁꯨꯅꯤꯇꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯈꯤ꯫ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯁꯨꯅꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯥꯏꯕꯪ ꯂꯤꯂꯥ ꯌꯥꯎꯕ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯌꯨꯝꯗꯣ ꯁꯨꯅꯤꯇꯥꯅ ꯄꯨꯔꯥ ꯄꯨꯕ ꯇꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯛꯇ ꯉꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯦ, ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯌꯨꯝꯗꯨꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯨꯞꯊꯗꯨꯅ ꯄꯥꯔꯨꯕꯅ ꯇꯣꯝꯕꯤ ꯑꯃꯝꯕ ꯑꯍꯤꯡ ꯂꯣꯏꯔꯛꯇꯣꯔꯦ ꯈꯜꯂꯨꯗꯦ꯫ ꯅꯥꯃꯤꯕ ꯑꯏꯪꯕ ꯃꯥꯂꯪꯅ ꯌꯩꯔꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯗꯥꯏꯔꯤꯗ ꯈꯨꯝꯖꯤꯟꯈꯤ꯫ ꯁꯤꯗꯤ ꯅꯣꯡꯉꯥꯜꯂꯦꯗꯅ꯫ ꯁꯨꯅꯤꯇꯥ ꯍꯧꯒꯠꯂꯛꯑꯗꯤ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯒꯅꯤ? ꯇꯣꯝꯕꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯨꯅꯤꯇꯥ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯃꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯈꯔ ꯃꯈꯩꯗꯤ ꯐꯩ꯫
ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯔꯤꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯨ ꯗꯥꯏꯔꯤꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯃꯨꯛ ꯄꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯅꯤ ꯁꯨꯅꯤꯇꯥꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯧꯗꯣꯛꯄꯗ ꯇꯣꯝꯕꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯍꯧꯒꯠꯅꯤꯡꯕꯗꯤ ꯄꯣꯛꯇꯦ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯑꯗꯨꯝ ꯍꯤꯞꯄꯤ꯫ ꯁꯨꯅꯤꯇꯥꯅ, ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯍꯤꯡꯗꯣ ꯈꯔ ꯏꯪꯈ꯭ꯔꯦ꯫ ꯅꯪꯒꯤ ꯐꯤꯁꯦ ꯂꯨꯝꯗ꯭ꯔꯣ? ꯅꯊꯟꯗ ꯇꯨꯝꯕꯗꯨꯗ ꯏꯪꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩꯒ ꯇꯨꯃꯤꯟꯅꯔꯁꯦ꯫ ꯇꯤꯕꯤꯁꯤꯗꯪ ꯐꯈ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅꯕ ꯌꯥꯕꯅꯤ, ꯂꯧꯅꯩ ꯍꯥꯏꯕꯁꯤꯗ꯫ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯈꯤꯅꯤꯌꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯆꯦ ꯏꯕꯦꯃꯜ ꯆꯪꯂꯝꯕꯅꯦ, ꯅꯪꯅ ꯇꯨꯝꯕꯗꯨꯗ ꯍꯪꯂꯝꯕꯅꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯈ꯭ꯔꯕꯣ? ꯆꯥꯅꯈ꯭ꯔꯦ꯫ ꯅꯪꯒꯤ ꯆꯥꯛꯁꯦ ꯁꯤꯗ ꯂꯩꯔꯕꯅꯦ, ꯑꯩꯅ ꯂꯧꯔꯛꯄꯅꯦ꯫ ꯍꯥꯟꯅ ꯀꯥꯁꯤꯗ ꯅꯪ ꯅꯊꯟꯗ ꯂꯩꯔꯛꯄ꯭ꯔꯥ? ꯅꯪ ꯂꯥꯛꯀꯗꯕ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 10ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯕꯅꯦ꯫ ꯑꯣ, ꯃꯥꯗꯤ ꯐꯔꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ꯭ꯔꯥ? ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯗꯤ? ꯁꯨꯅꯤꯇꯥꯅ, ꯏꯟꯈꯠꯂꯛꯂꯤꯕꯤ ꯄꯣꯝꯁꯥꯠꯅꯕꯤ ꯂꯩꯔꯥꯡꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯤꯅꯤ꯫ ꯑꯗꯨꯒꯨꯝꯂꯗꯅ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯤꯗꯨꯅ ꯅꯤꯁꯥꯗ ꯂꯨꯞꯈ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ? ꯑꯩ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ꯫ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯀꯃꯥꯏꯅ, ꯀꯝꯗꯧꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯀꯔꯝꯅ ꯍꯟꯈꯤ ꯍꯥꯏꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯛꯑꯣ꯫ ꯃꯕꯨꯡ 3ꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏ꯫ ꯃꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯤꯁꯥꯗ ꯂꯨꯞꯄ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯅ ꯐꯅꯕ ꯍꯥꯏꯗꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯖꯥꯠꯅꯤ꯫ ꯉꯝꯂꯛꯇꯕꯗꯒꯤ ꯃꯐꯝꯁꯤꯗ ꯊꯝꯈꯤꯕꯅꯤ꯫ ꯃꯈꯥꯗꯤ? ꯃꯃꯥꯗꯣ ꯃꯔꯛ ꯃꯔꯛꯇ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯄꯥꯗꯤ ꯅꯣꯡꯃꯇ ꯂꯥꯛꯇꯦ꯫ ꯃꯃꯥ ꯂꯥꯛꯄꯗꯨꯁꯨ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯍꯦꯛꯇ ꯍꯟꯈꯤ꯫ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ, ꯅꯨꯄꯥꯅ ꯅꯤꯁꯥ ꯆꯥꯕꯗꯤ ꯆꯩ ꯉꯥꯡꯂꯒ ꯃꯆꯥ ꯅꯨꯄꯥꯗꯨꯗꯤ ꯌꯨꯝꯗꯨꯗ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯐꯅ ꯉꯥꯎꯔꯒ ꯍꯜꯂꯛꯑꯕꯁꯨ ꯈꯨꯠ ꯊꯥꯗꯦ, ꯆꯥꯛ ꯀꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯈꯔ ꯆꯥꯖꯕꯁꯤꯗꯤ ꯐꯨꯕꯤꯅꯕ ꯃꯤ ꯋꯥꯠꯇꯦ꯫ ꯏꯀꯥꯏ ꯐꯤꯔꯛ ꯈꯨꯝꯍꯜꯂꯤ, ꯁꯤꯖꯈ꯭ꯔꯣ ꯍꯥꯏ꯫ ꯅꯨꯄꯤꯒꯤ ꯊꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯦꯝꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯃꯥꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤ? ꯊꯥ 4ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥ ꯌꯥꯝ ꯀꯞꯈꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯁꯣꯟꯈꯤ꯫ ꯌꯦꯡꯉꯨ ꯇꯨ, ꯑꯥꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯁꯦ, ꯑꯁꯤꯒꯤ ꯃꯁꯥꯗꯅꯤ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕꯗꯣ꯫ ꯃꯥꯗꯤ ꯀꯔꯤꯒꯤ? ꯅꯨꯃꯤꯠꯇꯣ ꯑꯌꯨꯛꯇ ꯃꯥꯕꯨ ꯎꯅꯕ ꯃꯥꯒꯤ ꯃꯃꯥ ꯂꯥꯛꯈꯤ꯫ ꯃꯃꯥꯒ ꯃꯥꯒ ꯈꯔ ꯁꯥꯎꯅꯩ, ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯃꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯥ ꯌꯥꯝ ꯀꯟꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯣ, ꯍꯛꯆꯥꯡꯗꯨꯗꯤ ꯀꯅꯥ ꯂꯥꯛꯑ ꯂꯧꯈꯤꯒꯦ? ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯂꯥꯛꯈꯤ, ꯌꯥꯝ ꯀꯞꯈꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯥꯛꯈꯤꯗ꯭ꯔꯕ ꯃꯄꯥꯒ ꯃꯕꯨꯡꯒꯁꯨ ꯂꯥꯛꯈꯤ꯫ ꯑꯣ, ꯃꯐꯝꯁꯤꯗꯁꯨ ꯃꯣꯡꯐꯝ ꯑꯣꯏꯕ ꯌꯥꯎꯔꯕ? ꯑꯩꯒꯤ ꯃꯣꯡꯐꯝꯁꯤꯁꯨ ꯃꯐꯝꯁꯤꯗ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯗ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯁꯤꯕ ꯍꯥꯏꯕ ꯃꯤꯀꯨꯞꯇꯣ ꯀꯅꯥꯅꯁꯨ ꯀꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯟꯁꯤꯕꯨ ꯑꯣꯠꯄꯗꯤ ꯆꯨꯝꯂꯣꯏ꯫ ꯍꯣꯏ, ꯆꯨꯝꯃꯦ ꯑꯗꯨꯁꯨ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ? ꯉꯁꯤꯗꯤ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ꯫ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄ ꯊꯥ ꯐꯥꯗꯧꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯈꯛꯇ ꯂꯩꯐꯝꯒ ꯍꯪꯉꯤꯁꯦ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ, ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯌꯨꯡꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯗ ꯌꯨꯡꯂꯤꯅꯣ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥꯕ? ꯅꯪꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯆꯦꯠꯂꯦ, ꯅꯣꯡꯃꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯦ꯫ ꯑꯩꯅ ꯍꯪꯕꯗꯤ ꯅꯪ ꯈꯨꯝꯗꯦ꯫
ꯑꯩꯕꯨꯗꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯦ. ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯦ. ꯑꯉꯥꯡꯗꯤ ꯀꯌꯥ ꯂꯩꯔꯒꯦ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯌꯦ. ꯐꯔꯔꯣꯏꯗꯕ ꯂꯩꯅꯥ ꯑꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯖꯤꯕ ꯃꯈꯣꯏꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯄꯥꯝꯗꯦ. ꯂꯩꯅꯥ ꯍꯥꯏꯗꯤ ꯀꯔꯤ ꯂꯩꯅꯥꯅꯣ? ꯑꯩꯁꯦ HIV ꯄꯣꯖꯤꯇꯤꯚꯅꯦ. ꯃꯁꯤꯃꯛꯅ ꯌꯨꯝꯁꯨ ꯑꯗꯨꯝ ꯄꯥꯟꯈꯤꯗ꯭ꯔꯦ. ꯀꯔꯝꯅ? ꯂꯩꯅꯥ ꯑꯁꯤꯗꯤ ꯅꯉꯣꯟꯗ? ꯑꯩꯒꯤ ꯏꯄꯥꯗꯣ ꯗ꯭ꯔꯒ ꯑꯦꯗꯤꯛꯅꯦ. ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯐꯥꯎ ꯇꯨꯡꯒꯤ ꯌꯦꯡꯗꯅ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯂꯧꯈꯤ. ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯌꯦꯡꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤ. ꯑꯩ ꯄꯣꯛꯂꯕ ꯃꯇꯨꯡ ꯕꯕꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯈꯤ. ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯈꯤ. ꯔꯤꯖꯜꯗꯣ ꯐꯪꯂꯕ ꯃꯇꯨꯡ ꯏꯃꯥ ꯏꯕꯥꯅꯤꯃꯛ ꯇꯦꯁ ꯇꯧꯈꯤ. ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯍꯤꯛ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯈꯤ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯍꯧꯈꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯈꯪꯕ ꯃꯤꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯂꯣꯏꯅꯔꯛꯈꯤ. ꯄꯨꯝꯅꯃꯛꯇꯣ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯛꯈꯤ. ꯑꯗꯣ ꯅꯣꯏ ꯕꯕꯥꯍꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯝꯇ ꯌꯦꯡꯉꯛꯇꯕ꯭ꯔꯥ? ꯃꯃꯥ ꯃꯄꯥ ꯍꯤꯡꯂꯤꯉꯩꯗꯗꯤ ꯈꯔ ꯌꯦꯡꯕꯤꯔꯝꯃꯤ. ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯦ. ꯍꯦꯟꯅ ꯑꯗꯨꯝ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯈꯤ. ꯏꯃꯥꯒꯤ ꯃꯄꯥꯝꯁꯨ ꯑꯗꯨ ꯃꯉꯥꯏꯗ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯒ ꯅꯪꯅ ꯅꯤꯁꯥ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏꯕ? ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯍꯤꯡꯕꯒꯤꯗꯃꯛ ꯋꯥꯍꯟꯅꯤꯡꯂꯛꯇꯦ. ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯌꯣꯛꯈꯠꯄ ꯃꯇꯝ ꯂꯣꯏꯔꯦ ꯈꯟꯖꯈꯤ. ꯋꯥꯈꯜ ꯑꯁꯤꯅ ꯅꯤꯁꯥꯒꯤ ꯃꯇꯦꯡ ꯂꯧꯔꯛꯈꯤ. ꯊꯨꯅ ꯄꯨꯟꯁꯤꯁꯦ ꯇꯦꯝꯁꯤꯟꯈ꯭ꯔꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯜꯂꯛꯈꯤ. ꯑꯁꯨꯝꯅ ꯑꯩ ꯅꯤꯁꯥꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ. ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯄꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯀꯅꯥꯅꯣ? ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯈꯨꯔꯥꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ. ꯑꯩꯅ ꯅꯤꯁꯥꯒ ꯆꯥꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯃꯆꯥꯒ ꯑꯣꯏꯔꯦ. ꯀꯅꯥꯅꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯅꯤꯡꯒꯅꯤ? ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ. ꯇꯣꯝꯕꯤꯒꯤ ꯎꯠꯊꯣꯛꯅꯤꯡꯗꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯎꯔꯗꯨꯅ ꯁꯨꯅꯤꯇꯥꯅ ꯊꯦꯝꯖꯤꯜꯂꯛꯏ. ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ, ꯏꯪꯈ꯭ꯔꯅꯤ. ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ. ꯍꯤꯗꯥꯛ ꯆꯥꯗꯣꯏꯗꯨꯗꯤ? ꯆꯈꯥꯎ ꯍꯥꯡꯉꯒ ꯍꯤꯗꯥꯛ ꯆꯥꯕꯗꯣ ꯐꯠꯇꯦ. ꯂꯥꯛꯑꯣꯁꯦ, ꯍꯧꯒꯠꯂꯛꯑꯣ, ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯅꯣꯕ. ꯑꯗꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯒꯦ? ꯀꯅꯥꯅ ꯄꯨꯔꯛꯈꯤꯒꯦ? ꯁꯨꯅꯤꯇꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ. ꯅꯣꯡꯃ ꯍꯥꯏꯒꯦ, ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯇꯥ ꯊꯣꯛꯈ꯭ꯔꯦ. ꯇꯣꯝꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯗꯣꯛꯂꯦ. ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯄꯗ ꯏꯕꯦꯝꯃꯜ ꯆꯪꯂꯛꯏ. ꯏꯕꯦꯝꯃꯜꯅ, ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯏꯆꯦ, ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯤꯗ ꯐꯝꯕꯤꯌꯣ ꯏꯆꯦ. ꯌꯥꯔꯅꯤꯗ. ꯑꯩꯗꯤ ꯅꯪꯅ ꯊꯦꯡꯉ ꯐꯥꯎꯕ ꯍꯧꯒꯠꯇꯕꯗꯨꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂꯥꯅ ꯈꯜꯂꯨꯔꯦ. ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡꯁꯨ ꯐꯪꯗꯕꯅꯤꯅ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯃꯦꯟꯈꯠꯄꯁꯨ ꯉꯝꯗꯦ. ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯏꯆꯦ, ꯄꯤꯛꯂꯕ ꯃꯐꯝꯁꯤꯗ ꯏꯆꯦꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤ. ꯃꯤꯅ ꯎꯕꯗ ꯇꯤꯟ ꯁꯤꯠꯂꯕ ꯑꯩꯈꯣꯏꯁꯦ ꯏꯆꯦꯒꯤ ꯃꯐꯝꯁꯤꯗ ꯈꯦꯠꯅꯕ ꯂꯩꯇꯕꯒꯨꯝ ꯎꯠꯂꯤ. ꯇꯁꯦꯡꯅ ꯏꯆꯦꯒꯤ ꯂꯃꯟ ꯇꯣꯜꯂꯕꯅꯤ. ꯌꯥꯔꯤꯁꯦ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ. ꯁꯨꯅꯤꯇꯥꯗꯤ ꯎꯗꯦ. ꯃꯥꯗꯤ ꯀꯥꯏꯗ ꯆꯠꯀꯦ? ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯦ ꯏꯆꯦ, ꯀꯥꯏꯗꯅꯣ ꯈꯪꯗꯦ. ꯅꯪꯕꯨ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ. ꯃꯥꯕꯨ ꯋꯥꯈꯔ ꯉꯥꯡꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯏ. ꯏꯆꯦ, ꯃꯥꯅ ꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯆꯍꯤ 1 ꯐꯥꯔꯛꯀꯗꯧꯔꯦ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯛꯄ ꯎꯗ꯭ꯔꯕꯅꯤ. ꯋꯥꯁꯨ 1 2ꯗꯒꯤ ꯍꯦꯟꯅ ꯉꯥꯡꯗꯦ. ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯕꯗ ꯂꯨꯕ. ꯏꯆꯦ, ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯃꯗꯤ ꯂꯩ. ꯃꯥꯅ ꯇꯨꯝꯂꯝꯗꯥꯏꯗ ꯍꯦꯛ ꯍꯦꯛ ꯀꯞꯂꯒ ꯏ. ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯗꯥꯏꯔꯤꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯕ ꯃꯜꯂꯕ ꯗꯥꯏꯔꯤꯅꯤ. ꯑꯣ, ꯌꯥꯔꯒꯗꯤ ꯃꯗꯣ ꯅꯪ ꯑꯃꯨꯛꯇ ꯄꯥꯅꯕ ꯍꯣꯠꯅꯧ. ꯅꯝꯗꯨꯅ ꯂꯧꯔꯒ ꯄꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ. ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ.
ꯏꯆꯦ, ꯉꯔꯥꯡꯗꯤ ꯂꯣꯟꯅ ꯂꯧꯔꯒ ꯈꯔ ꯄꯥꯕꯅꯦ ꯑꯍꯤꯡꯗꯣ. ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯐꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯗꯤ ꯌꯥꯎꯗ꯭ꯔꯤ. ꯑꯩꯅ ꯃꯥ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯕꯗꯣ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ. ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯄꯥꯔꯒ ꯏꯆꯦꯗ ꯍꯥꯏꯖꯔꯛꯀꯦ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ. ꯃꯥꯕꯨ ꯐꯍꯟꯕꯗ ꯅꯪꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏꯀꯣ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ. ꯆꯥꯛ ꯆꯥꯕ ꯃꯇꯝ ꯀꯥꯏꯒꯅꯨꯀꯣ. ꯄꯤꯛꯂꯕ ꯁꯪ ꯑꯗꯨꯗ ꯅꯤꯁꯥꯗ ꯂꯨꯞꯂꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯤ. ꯄꯤꯛꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤꯅ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯒꯨꯝ ꯂꯦꯝꯖꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯅꯨꯔꯥꯛ ꯀꯌꯥ ꯅꯤꯁꯥꯗ ꯂꯨꯞꯂꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯛꯏ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯐꯝꯁꯤꯗ ꯅꯤꯁꯥꯅ ꯂꯨꯞꯂꯕꯤ ꯀꯌꯥ ꯂꯩꯅꯕ ꯂꯥꯛꯄ ꯍꯦꯟꯒꯠꯂꯛꯂꯤ. ꯃꯁꯥ ꯃꯁꯥꯅ ꯆꯠꯂꯨꯕ ꯂꯝꯕꯤ ꯑꯗꯨꯅ ꯆꯩꯊꯦꯡ ꯑꯣꯏꯗꯨꯅ ꯀꯞꯅ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯔꯥꯜ ꯂꯩꯇꯅ ꯊꯧꯗꯣꯛ ꯈꯔꯅ ꯀꯣꯛꯉꯝꯗ꯭ꯔꯕ ꯆꯩꯊꯦꯡ ꯄꯤꯕꯗ ꯃꯗꯨꯕꯨ ꯀꯣꯛꯅꯕꯅꯤ ꯈꯟꯗꯨꯅ ꯅꯤꯁꯥꯒꯤ ꯃꯇꯦꯡ ꯂꯧꯔꯤ. ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯄꯣꯛꯅꯣ. ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯨꯀꯠꯆꯔꯤ. ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗꯕꯒꯨꯝ ꯅꯥꯏꯇꯣꯝ ꯇꯥꯔꯤ. ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯦ ꯃꯈꯣꯏꯗꯗꯤ ꯀꯌꯥꯗ ꯁꯥꯡꯂꯕ. ꯃꯥꯡꯗ ꯑꯁꯤꯕꯅ ꯉꯥꯏꯔꯤꯕ, ꯇꯨꯡꯗꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕ. ꯁꯨꯅꯤꯇꯥꯒꯨꯝꯂꯕ ꯀꯌꯥꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯂꯪꯂꯥꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯤꯁꯤ ꯀꯗꯥꯏ, ꯍꯤꯡꯁꯤ ꯀꯝꯗꯧꯅ ꯂꯦꯜꯂꯤ. ꯄꯨꯝꯅꯃꯛꯄꯨ ꯎꯔꯤꯕ ꯏꯕꯦꯝꯃꯜꯗꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯤꯅꯕ ꯍꯣꯠꯅꯔꯤ. ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯐꯒꯠꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯍꯔꯥꯎꯖꯔꯤ. ꯃꯁꯤꯃꯛꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯏꯕꯦꯝꯃꯜ ꯀꯅꯥꯅꯣ, ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯋꯥꯕꯤꯔꯤꯕꯅꯣ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯈꯤ. ꯏꯕꯦꯝꯃꯜꯒꯤ ꯋꯥꯔꯤ ꯇꯞꯅ ꯇꯞꯅ ꯊꯤꯒꯠꯅꯔꯛꯈꯤ. ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯏꯕꯦꯝꯃꯜ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯁꯪꯂꯦꯟ ꯑꯁꯤꯗ ꯀꯠꯊꯣꯛꯂꯤ. ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯃꯠꯇꯁꯨ ꯎꯗꯦ. ꯈꯪꯅꯤꯡꯕ ꯐꯥꯎꯔꯕ, ꯊꯤꯒꯠꯄꯕꯨ ꯂꯦꯞꯇ꯭ꯔꯕ ꯑꯁꯦꯡꯕ ꯈꯪꯂꯛꯏ ꯍꯥꯏꯕꯗꯨꯅꯤ. ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯛꯂꯦ. ꯏꯕꯦꯝꯃꯜ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯀꯤ ꯑꯁꯥꯗ ꯍꯤꯡꯂꯝꯕꯅꯤ. ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕꯅ ꯏꯀꯥꯏ ꯏꯀꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯂꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯈꯤ. ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯝꯕꯤꯗ ꯉꯥꯎꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯐꯥꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯈꯤ. ꯃꯐꯝꯗꯨꯗ ꯃꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯄꯗꯨ ꯇꯥꯔꯨꯔꯒ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯥꯀꯣꯡꯗ ꯌꯩꯕꯒꯨꯝ ꯊꯣꯛꯈꯤ. ꯊꯧꯔꯤꯕ ꯒꯥꯔꯤꯗꯣ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗꯦ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯐꯝꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯦ. ꯏꯕꯦꯝꯃꯜ ꯗꯤ.ꯁꯤꯗ ꯁ꯭ꯇꯥꯐ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯕꯅꯤ. ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯦꯛꯆꯔꯅꯤ. ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯕꯦꯝꯃꯜ ꯁꯪꯂꯦꯟ ꯑꯁꯤ ꯁꯦꯝꯒꯠꯇꯨꯅ ꯃꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅꯤ. ꯈꯪꯕ ꯈꯔ ꯍꯧꯔꯨꯔꯕꯅꯤꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯂꯦ. ꯇꯣꯝꯕꯤ ꯁꯨꯅꯤꯇꯥꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕꯅ ꯗꯥꯏꯔꯤꯗꯨꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ. ꯁꯨꯅꯤꯇꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯌꯥꯔꯛ ꯈꯪꯅꯕ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ. ꯇꯟꯖꯥ ꯀꯌꯥ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯀꯨꯏꯅ ꯇꯣꯝꯕꯤꯅ ꯁꯦꯟꯅꯔꯛꯄ ꯗꯥꯏꯔꯤꯗꯣ ꯑꯃꯨꯛ ꯄꯥꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤ. ꯁꯨꯅꯤꯇꯥꯅ ꯇꯨꯝꯊꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯥꯏꯔꯤꯗꯣ ꯍꯥꯟꯅꯒꯨꯝ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ. ꯇꯁꯦꯡꯕꯗꯤ ꯃꯥ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯕꯗ ꯍꯦꯟꯅ ꯂꯣꯛ ꯈꯨꯕꯗꯨꯒꯤ ꯈꯜꯂꯒ ꯐꯃꯨꯡꯗ ꯐꯤ ꯁꯨꯞꯆꯤꯜꯂꯒ ꯄꯥꯕ ꯍꯧꯔꯛꯏ. ꯑꯃꯨꯛꯁꯨ ꯁꯨꯅꯤꯇꯥꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯑꯋꯥꯕ ꯑꯃꯅꯤ ꯃꯥꯅ ꯄꯥꯔꯤꯕ ꯃꯑꯣꯡꯁꯦ. ꯗꯥꯏꯔꯤꯗꯣ ꯄꯥꯕ ꯍꯧꯔꯛꯏ. ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏ ꯀ꯭ꯂꯥꯁ 5 ꯇꯝꯂꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯪ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ. ꯌꯥꯏꯐꯕꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯗ꯭ꯔꯦ. ꯅꯨꯃꯤꯠꯇꯣ ꯅꯨꯡꯁꯤꯊꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯋꯥ ꯉꯥꯡꯗꯦ. ꯆꯔꯥ ꯋꯥꯟꯊꯣꯛꯂꯒ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈꯤ. ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯕꯦꯃꯥ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯄꯒ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯋꯥꯔꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣꯗꯅ." "ꯏꯃꯥ, ꯑꯩꯈꯣꯏꯗ ꯄꯨꯂꯤꯁ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯤꯁꯦ ꯀꯩꯒꯤꯅꯣ?" "ꯃꯤ ꯍꯪꯕ ꯂꯥꯛꯂꯝꯕꯅꯤꯗ." "ꯃꯤ ꯍꯪꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯁꯦꯜ ꯄꯤꯔꯤꯕ?" ꯁꯨꯅꯤꯇꯥ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯪꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯉꯥꯎꯏ꯫
ꯁꯨꯅꯤꯇꯥꯅ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ, ꯍꯌꯦꯡ ꯆꯥꯎꯔꯒ ꯈꯪꯒꯅꯤ. ꯄꯥꯊꯣꯛ. ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ. ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ. ꯁꯨꯅꯤꯇꯥ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯠꯁꯤꯟꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯏ. ꯁꯨꯅꯤꯇꯥ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯛꯏ. ꯏꯆꯥꯁꯤꯡꯁꯤꯅ ꯆꯥꯎꯔꯛꯂꯕꯗꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤꯅꯤ. ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗ, ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯃꯁꯤꯅ ꯃꯇꯦꯡꯗꯤ ꯑꯣꯏꯔꯤ. ꯐꯔꯦ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ. ꯌꯥꯏꯐꯕꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯈꯤꯕꯅ ꯃꯥꯒꯤ ꯂꯂꯣꯟꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ. ꯉꯁꯤꯗꯤ ꯃꯥꯅ ꯆꯪꯈꯤꯕꯗ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ. ꯁꯨꯅꯤꯇꯥꯅ ꯎꯕꯗ ꯃꯣꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯆꯦ ꯑꯉꯧꯕ ꯑꯃ ꯔꯥꯎꯟ ꯇꯧꯕꯒꯨꯝ ꯂꯩꯁꯤꯜꯂꯒ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯑꯃꯁꯨ ꯊꯥꯜꯂꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝꯅ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯁꯥꯗ ꯁꯥꯒꯠꯍꯟꯕꯒꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯔꯤ ꯊꯛꯄꯒꯨꯝ ꯊꯛꯇꯨꯅ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯊꯣꯔꯛꯏ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯔꯤꯟꯁꯅ ꯁꯤꯡꯂꯤ ꯊꯤꯗꯨꯅ ꯀꯥꯞꯂꯤ. ꯃꯈꯜꯅꯤ ꯇꯧꯔꯝꯂꯤꯕꯗꯨ. ꯁꯨꯅꯤꯇꯥ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯉꯤ. ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯁꯨꯅꯤꯇꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯕꯤꯗꯅ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯥꯛꯅꯗꯨꯅ ꯑꯉꯧꯕ ꯃꯐꯣꯜꯗꯨ ꯃꯨꯟꯅꯩ. ꯇꯨꯡꯂꯣꯝꯗꯒꯤ ꯃꯁꯥ ꯁꯣꯛꯂꯒ ꯁꯨꯅꯤꯇꯥ ꯀꯧꯔꯛꯏ. ꯁꯨꯅꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯀꯧꯔꯛꯂꯤꯕꯗꯨ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯁꯨꯅꯤꯇꯥꯅ ꯏꯆꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ? ꯍꯟꯗꯛꯇꯤ ꯐꯅ ꯌꯥꯝꯅ ꯇꯣꯡꯉꯤ. ꯑꯗꯨꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯅꯤ. ꯄꯨꯂꯤꯁꯀꯤ ꯁꯦꯡꯈꯥꯏꯁꯨ ꯌꯥꯎꯗ꯭ꯔꯕ ꯍꯟꯗꯛꯇꯤ. ꯑꯗꯣ ꯏꯆꯦ, ꯃꯈꯨꯠꯇ ꯁꯤꯔꯤꯟꯁꯀ ꯀꯥꯞꯂꯤꯁꯤꯕꯨ ꯅꯥꯔꯝꯂꯣꯏꯗ꯭ꯔꯣ? ꯀꯥꯏꯗꯒꯤ ꯅꯥꯗꯣꯏꯅꯣ? ꯃꯁꯥꯅꯅꯦ ꯀꯥꯞꯂꯤꯁꯦ. ꯅꯥꯕ꯭ꯔꯥ ꯅꯥꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯅꯪꯁꯨ ꯌꯦꯡꯉꯨꯗꯅ ꯀꯥꯞꯄꯒ. ꯀꯥꯞꯄꯗꯤ ꯀꯤꯗ. ꯃꯩꯈꯨ ꯊꯥꯗꯣꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ. ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯈꯔ ꯈꯥꯏꯅꯤ ꯍꯥꯏꯕꯗꯨꯕꯨ? ꯁꯨꯅꯤꯇꯥ, ꯅꯪꯅꯕꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯀꯔꯕꯥꯔ ꯍꯩꯕꯁꯦ, ꯁꯪꯒ ꯆꯥꯎꯕꯅꯤꯅ. ꯅꯪꯒ ꯑꯩꯈꯣꯏꯒ ꯄꯨꯜꯂꯤꯁꯤꯗꯤ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦ. ꯐꯔꯦ, ꯁꯦꯜꯗꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯐꯝꯂꯝꯃꯨꯀꯣ. ꯁꯨꯅꯤꯇꯥ ꯐꯝꯂꯝꯕꯗꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯨ ꯃꯈꯨꯠꯃꯛꯅ ꯂꯧꯔꯨꯏ. ꯃꯌꯥꯝꯅ ꯃꯩꯈꯨ ꯊꯥꯗꯣꯛꯄꯗꯨ ꯃꯁꯥꯃꯛꯅ ꯇꯧꯗꯨꯅ ꯌꯦꯡꯅꯤꯡꯂꯛꯈꯤ. ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ. ꯁꯨꯅꯤꯇꯥ ꯃꯈꯨꯠꯃꯛꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯥꯏꯔꯕꯁꯨ ꯆꯤꯡꯕ ꯀꯤꯕꯒꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯀꯩꯁꯨ ꯇꯧꯗꯕꯅꯦ. ꯇꯞꯅ ꯆꯤꯡꯁꯤꯜꯂꯣ, ꯑꯗꯨꯒ ꯊꯛꯑꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝ ꯁꯨꯅꯤꯇꯥ ꯃꯥꯅ ꯊꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯊꯥꯗꯣꯔꯛꯏ. ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯅꯤꯁꯥ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ. ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯤꯉꯩ ꯃꯆꯥ ꯅꯨꯡꯁꯤꯊꯣꯏꯅ ꯃꯥꯕꯨ ꯉꯥꯏꯔꯝꯒꯅꯤ ꯀꯥꯎꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕꯗ ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒꯦ ꯃꯇꯥꯒꯨꯝ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ. ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯌꯦꯡꯂꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯏ. ꯁꯨꯅꯤꯇꯥꯅ ꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯣ. ꯅꯨꯡꯁꯤꯊꯣꯏ ꯂꯥꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯏ. ꯃꯄꯥꯟꯗ ꯁꯨꯅꯤꯇꯥ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯅ ꯃꯃꯤꯠ ꯎꯏꯊꯔꯒ ꯃꯁꯥꯗꯣ ꯂꯦꯞꯄ ꯉꯝꯗꯕ ꯃꯈꯩ ꯅꯨꯄꯥꯗꯨꯗ ꯉꯥꯛꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯂꯦꯞꯄꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯁꯨꯅꯤꯇꯥꯅ ꯇꯥꯃꯣ ꯆꯪꯕꯤꯔꯛꯈꯣ. ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯤꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯕ ꯐꯪꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯅꯤꯗ, ꯃꯇꯨꯡꯗ ꯂꯥꯛꯀꯦ. ꯕꯦꯝꯃ, ꯅꯃꯥꯁꯦ ꯄꯨꯁꯤꯜꯂꯨ. ꯅꯨꯄꯥ ꯑꯗꯨ ꯁꯨꯅꯤꯇꯥꯕꯨ ꯅꯨꯡꯁꯤꯊꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯅꯨꯡꯁꯤꯊꯣꯏꯗ ꯃꯃꯥꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯉꯥꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯑꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ. ꯑꯗꯨꯒ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ. ꯁꯨꯅꯤꯇꯥꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯏꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ. ꯆꯣ ꯇꯨꯝꯃꯨꯔꯣ. ꯁꯤꯗ ꯀꯔꯤ ꯌꯦꯡꯉꯤꯅꯣ? ꯅꯨꯡꯁꯤꯊꯣꯏ
ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯅꯣ ꯈꯪꯗꯅ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯀꯞꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯂꯔꯣꯏꯗꯕ ꯃꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯛꯈꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯊꯣꯏ ꯆꯥ ꯂꯣꯟꯈꯠꯂꯤ꯫ ꯃꯃꯥꯗ ꯆꯥ ꯄꯤꯕ ꯆꯪꯂꯛꯄꯗ ꯁꯨꯅꯤꯇꯥ ꯁꯣꯐꯥꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯏꯃꯥ, ꯏꯃꯥ"꯫ ꯁꯨꯅꯤꯇꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯨꯠꯇ ꯀꯞ ꯑꯃ ꯄꯥꯏꯔꯝꯕꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯀꯣꯛꯇꯨꯁꯨ ꯌꯥꯝꯅ ꯂꯨꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫